halal finance hairisi ekoi sengna idi khangja hode but to myam da proof evidence ai ngonda leire halal gi chairman thogle halal gi director manga thogle director manga si makoi ji ni myam na fara ga phuba punba myam leikre masida director manga si moi di halo haire paisa si kana go mapu mu da lei mapu sina su paisa si pirage haibage video evidence proof ngonda leijare amadi court ta inaba commissioner yaurage inaba che so ngonda leijare aiso sengna case si paiba matam da makoi da kari kai lei study tawe akyam kuire aduga kana gumbo organization amana su khoi gi manipur gi nataba mapal gi organization amana su case si ai thagat sakre adugi matungda thangalaga hujik manipur praja da aina thamjaring emdi case si gi ni angle da lebak miam na mateng pangbiyo asumba gi damakta ai any angle da ai masige sumba langa langji si puthok sarake masida ikhoi gi manipur da laiba CSO sing da so jam bai haijagre CSO gi leader da so haikre political gi leader da so haikre akhang hi kya da so haikre masi halal gi si tau masi tawbiro ai hujik makhoi gi mel loina masi gi ponji scheme ai gi fraud tawbasida khwai gi mel loina director sing da chenaba director manga gi maming ai lauthok sarake myam so hana di khangam bai are adu ai sab sana evidence phangaba proof leiraba ingonda video footage leiraba aduga court ta inabagi commissioner yaw bokot pagi loine everything leiraba adugi matungda ngasi myam da announce torambe case hawbuta ngairi hujik ngasi haibasi myam da lebak myam da ina thamlammi base hayeng kana gumba any xyz na masida kari gumba reactionary oiba myam gi praja gi si kana gumba na paisa na ne aga kari gumba masida investor marakta gi oro kana gumba na masida gi hallaga scan kraba ai buna na khoi myam na complaint to salama ba aduga da so ai changalaba kari gumba adugi matungda na khoi gi investor myam sing si gi marakta gi kana gumba na paisa na themba gi huran ba myam dun paisa na themba gi huran be mung duna hang da gi na khoi tawba ngam dan pi da lai ba paisa do madu da thema ga chat khiba taraga di masi ga phapata daita si lebak myam khangna ina thamauge na ni nakhoi na sana daita pugadabni haibasi am thamjage director manga gi maming yam phajaba halal kaina thonjanba koi gi finance halal finance kai ji yam phajaba yam nice name malem da karamba phajana koi gi koksi lautharaga karam halal ha ri koi muslim da dilon pamgani aduna khara kana gadra corona gi matam matam do business kai siba matam oina bane na du tam yam si trust to ki bo rabjani wari sida masida koi mukti sahab sing yauri madra fatwa piba jaisni haiba profit sharing nen haiba ado marak su me ama pa koi praja si pangman ba me yauri ko adu so adu ba singbana ingbo ra so legal natte masi illegal ni miyam gi pesa mana loksali do madu ko islam da su yate quran am su hadis su yate bada director Mansur Ahmad managing director masi koi from Moreni Yumkhaibam Azhar is finance director from Ketrigao Awang Sabal Lekaini Human Research Director Haitsara Thamlo Human Research Director Kani Apazana Thami ko Yam Chow Director Manga in Thamiji Human Resource Director is Sabas from Lilong to Relhanbi Yam Pazay Aduga Rix Director Rix Director Thami ko Mokozia Yaman Tograbjani Rix Director is Nasir Hussain from Nagaram Imphal Seng by Yam Pazay, Sidabukana Ngao, the Morix director Kaisi, Manipur pick crowd Halan finance director Mangatam Delini. Kam I sing Nayone Ponzi skin to Hagedo. Prazasi. Marketing director is Azmir Sari from Haudeni Ripo. Mayam Manipur Su company Kradi Layravni, and those so many directors at Tambazi, a hard boy no way. I su company Gimaramdi, Aisa, Ida, BSc. BEC haibadi business education class 2019 da iloibani business ikram hai to gadam moin se koi hafet khangjai ado Flipkart Amazon da soi chahi fansang nai leijare aduna ngasai ki lairisi da koi director gadi finance minister ado da education minister na thambagi type ta pura koi leipa kam salai bai type ta tamurome aduni ya fazana me am da trust holaga aduna aina thamjaning badi Bada director manga na koi manga athu bada miyam mamang na song thokpiro friendly oina na koi manga ma khwai da ki short way oiba mafam ne ari ji na koi manga mak song thokpiro aduga na koi gi owner hai tare company sigi mapu hai tare company proprietor hai tare na koi na sin na hai bada na nataba koi chin ta natana masana so direct
ꯄꯤꯔꯒꯦ ꯍꯥꯏꯔꯦ ꯅꯈꯣꯏ ꯑꯣꯅꯔꯗꯨꯅꯁꯨ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤ ꯃꯌꯥꯝꯒꯤ ꯍꯟꯗꯣꯛꯄꯗ ꯅꯈꯣꯏꯁꯨ ꯁꯦꯟꯅꯒꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯀꯣ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯃꯉꯥ ꯅꯈꯣꯏ ꯃꯉꯥꯁꯤ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯊꯣꯛꯄꯤꯍꯧ ꯃꯗꯨꯅ ꯇꯨꯡꯗ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯊꯨꯕꯗ ꯅꯈꯣꯏ ꯃꯉꯥꯃꯛꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯌꯥꯝ ꯇꯧꯔꯤ ꯚꯤꯗꯤꯑꯣꯗꯨ ꯊꯥꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯔꯣꯟꯗꯤ ꯂꯣꯜꯂꯛꯇ꯭ꯔꯦ ꯆꯦ ꯊꯥꯖꯤꯟꯕꯗꯗꯤ ꯀꯣꯔꯠꯇ ꯏꯅꯔꯤꯕ ꯆꯦꯗꯨꯕꯨ ꯐꯦꯛꯅꯤ ꯃꯗꯨ ꯐꯦꯛꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯔꯤꯂꯦꯇꯦꯠ ꯑꯃꯠꯇ ꯂꯩꯅꯗꯦꯅ ꯍꯥꯏꯕ ꯂꯤꯗꯔ ꯌꯥꯎꯔꯤ ꯁꯤ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯋꯥꯡꯕ ꯂꯦꯚꯦꯜꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯃꯤꯁꯛꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯁꯦ ꯑꯩ ꯇ꯭ꯔꯁ ꯇꯧꯔꯨꯗꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯁꯦꯟꯁ ꯑꯇꯣꯞꯄꯗ ꯆꯠꯀꯅꯣ ꯃꯃꯤꯡ ꯑꯃꯠꯇ ꯂꯧꯈꯤꯔꯣꯏ ꯃꯃꯤꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯑꯩ ꯃꯍꯥꯛꯀꯤꯗꯤ ꯑꯦꯅꯤ ꯑꯦꯡꯒꯜꯗ ꯑꯥꯎꯠ ꯑꯣꯐ ꯀꯦꯟꯗ ꯑꯣꯏꯔꯁꯨ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯄꯣꯁꯁꯤꯡ ꯁꯤꯌꯥꯔ ꯑꯩ ꯃꯥꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯒ ꯂꯥꯛꯆꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯈꯨꯟꯅꯥꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯤꯗꯤ ꯁꯦꯡꯅ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯛꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯈꯔ ꯁꯥꯏꯂꯦꯟ ꯑꯣꯏꯈꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯅꯠꯇꯕꯗꯗꯤ ꯑꯥꯔꯒꯨꯃꯦꯟ ꯂꯥꯛꯈꯤ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯃꯉꯥ ꯅꯈꯣꯏ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯅꯈꯣꯏꯅ ꯅꯁꯥꯅ ꯌꯥꯖꯔꯤꯕ ꯑꯃꯅ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯕ ꯑꯃꯅ ꯑꯃꯨꯛ ꯐꯨꯕ ꯑꯃꯅ ꯑꯃꯨꯛ ꯐꯥꯕ ꯑꯗꯨ ꯇꯧꯕꯗꯩ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯩꯁꯥ ꯆꯪꯕꯁꯨ ꯅꯠꯇꯦꯅ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝꯗꯒꯤꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯅꯈꯣꯏ ꯃꯉꯥꯁꯤꯅ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯅꯈꯣꯏ ꯃꯉꯥꯁꯤꯅ ꯆꯞ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯉꯒꯗꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯒꯅꯤ ꯄꯥꯡꯗ꯭ꯔꯒꯁꯨ ꯂꯣꯏꯒꯅꯤ ꯕꯠ ꯇꯧꯕ ꯅꯈꯣꯏ ꯃꯉꯥꯅ ꯁꯦꯂꯦꯟꯗꯔ ꯇꯧꯔꯒ ꯃꯗꯨꯗ ꯆꯪꯖꯔꯛꯑꯒ ꯃꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯚꯟ ꯆꯪꯖꯕꯁꯤ ꯀꯅꯥꯒ ꯆꯪꯖꯅꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯑꯦꯅꯤ ꯍꯤꯔꯝꯗ ꯊꯕꯛꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯈꯣꯏ ꯃꯉꯥꯁꯤꯒ ꯇꯧꯔꯒ ꯄꯩꯁꯥꯁꯤꯒꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯆꯤꯌꯔꯃꯦꯟ ꯁꯥꯏꯠ ꯇꯧꯔꯒ ꯂꯩꯔꯤꯕ ꯆꯤꯌꯔꯃꯦꯟꯁꯤ ꯁꯥꯏꯠ ꯇꯧꯕꯗꯤ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯄ꯭ꯔꯨꯐ ꯂꯣꯏꯅ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯅꯣ ꯗꯥꯏꯔꯦꯛꯇꯔ ꯃꯉꯥ ꯅꯈꯣꯏ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯁꯦꯂꯦꯟꯗꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯧꯗꯣꯛꯍꯟꯕꯅꯤ ꯁꯤ ꯄ꯭ꯔꯣꯄꯥꯏꯇꯔꯁꯤꯅ ꯍꯧꯗꯣꯛꯍꯟꯕꯅꯤ ꯁꯤ ꯄꯩꯁꯥꯁꯤ ꯁꯤꯗ ꯊꯥꯗꯈꯤꯕꯅꯤ ꯑꯦꯅꯤ ꯏꯂꯦꯛꯁꯟꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯂꯝꯗꯕꯨ ꯂꯝ ꯂꯩꯕꯗꯕꯨ ꯑꯣꯏꯔꯣ ꯃꯗꯨꯒꯤꯗꯨ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯂꯤꯌꯥꯔꯦꯁꯟ ꯑꯃ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯒ ꯊꯕꯛꯁꯤꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯃꯉꯥꯁꯨ ꯑꯗꯨꯝ ꯀꯧꯔꯛꯀꯅꯤ ꯑꯗꯨꯒ ꯆꯤꯌꯔꯃꯦꯟ ꯃꯁꯥꯗꯗꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯕꯅꯤ ꯑꯂꯥꯟ ꯐꯥꯏꯅꯥꯟꯁꯒꯤ ꯆꯤꯌꯔꯃꯦꯟꯁꯤ ꯂꯩꯔꯝꯃꯦ ꯆꯤꯌꯔꯃꯦꯟ ꯃꯁꯥꯗ ꯊꯥꯈ꯭ꯔꯕꯅꯤ ꯑꯩ ꯐꯥꯒꯤ ꯇꯧꯗꯕꯅꯤ ꯔꯤꯌꯥꯖꯨꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯐꯥꯒꯤ ꯇꯧꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯐꯥꯒꯤ ꯇꯧꯗꯕꯅꯤ ꯖꯁ ꯇꯧꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯅꯉꯛ ꯀꯜꯂꯒ ꯁꯥꯔꯚꯤꯁ ꯃꯆꯥ ꯑꯃꯔ ꯑꯆꯧꯕ ꯑꯃꯔ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯇꯨ ꯑꯗꯨꯅꯤ ꯑꯩ ꯑꯗꯨꯅꯦꯅ ꯆꯠꯅꯔꯣꯏ ꯄ꯭ꯔꯖꯥ ꯀꯩꯗꯧꯅꯨꯡꯗ ꯃꯨꯛꯅꯕ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯑꯁꯤꯁꯨ ꯅꯪꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯀꯅꯤ ꯁꯔꯀꯥꯔꯁꯨ ꯅꯪꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯦꯅꯤ ꯅꯣꯔꯠ ꯏꯁꯇꯔꯟꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧ ꯑꯆꯧꯕꯁꯤꯁꯨ ꯅꯪꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯀꯅꯤ ꯃꯁꯤ ꯑꯃ ꯅꯍꯥꯛꯅ ꯈꯪꯕꯤꯌꯨ ꯑꯩꯅ ꯅꯍꯥꯛꯉꯣꯟꯗ ꯊꯥꯖꯈ꯭ꯔꯤꯕꯗꯣ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥꯗꯣ ꯑꯊꯨꯕꯗ ꯄꯤꯊꯣꯛꯈꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯃꯤꯌꯥꯝꯗꯣ ꯀꯧꯔ ꯌꯦꯟꯊꯣꯛꯄꯤꯈꯣꯅ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯅꯁꯥꯗ ꯑꯩꯅ ꯑꯣꯖꯥꯅꯦꯅ ꯈꯟꯖꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯔꯦꯠ ꯂꯤꯗꯔꯅꯦꯅ ꯈꯟꯖꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯄꯣꯂꯤꯇꯤꯀꯦꯜ MLA ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯑꯗꯨꯗꯁꯨ ꯑꯩ ꯋꯥꯀꯠꯆꯕꯅꯤꯀꯣ ꯑꯩ ꯋꯥꯀꯠ ꯑꯣꯏꯅ ꯊꯥꯒꯠꯆꯕꯒꯨꯝ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯤꯁꯤ ꯀꯃꯥꯏꯅꯅꯣꯅ ꯑꯩ ꯋꯥꯀꯠꯆꯕꯅꯤ ꯑꯩꯅ ꯑꯣꯔꯗꯔ ꯅꯠꯇꯦ ꯋꯥꯀꯠꯆꯕꯅꯤ ꯍꯥꯏꯖꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ ꯌꯥꯔꯗꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯈꯣꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯠ ꯂꯥꯜꯂꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯔꯠ ꯏꯁꯇꯔꯟꯒꯤ ꯀꯅꯥꯒꯨꯝꯕ ꯑꯀꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯏꯅꯥꯟꯁ ꯁꯣꯂꯨꯁꯟꯁꯤ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥꯁꯦ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯈꯣꯏꯁꯨ ꯂꯩꯕ ꯃꯤꯌꯥꯝꯁꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯒꯨꯅꯥꯁꯨ ꯃꯁꯤꯡ ꯌꯥꯝꯁꯜꯂꯛꯀꯅꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯆꯥꯛꯍꯜꯂꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯈꯨꯠꯅ ꯐꯨꯈ꯭ꯔꯒꯁꯨ ꯊꯃꯣꯏꯗꯨꯅ ꯄꯦꯟꯊꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯒꯨꯅꯥꯗꯣ ꯅꯪ ꯒꯨꯅꯥꯗꯣ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯊꯃꯣꯏꯁꯤ ꯍꯦꯟꯅ ꯇꯣꯔꯆꯔ ꯇꯧꯔꯒꯗꯤ ꯒꯨꯅꯥꯁꯤ ꯃꯁꯤꯡ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯔꯤꯑꯕ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯤ ꯑꯂꯤꯝꯅꯅꯤꯀꯣ ꯑꯂꯤꯝꯁꯤꯡꯅ ꯍꯥꯏꯕꯤꯕ